ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯗꯥꯏꯔꯦꯛꯁꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯞꯇꯥ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯐꯤꯂꯝ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯤ ꯑꯃꯗꯤ ꯕꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯀꯥꯡꯕꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ उच्चरी अखोइना बुंग हाइबा फिल्म से हौजिक फाउदा वर्ल्ड वाइड चौराकना 24 करोड़ की मथक्ता कलेक्शन तौब ngamkre 24 करोड़ मणिपुरी फिल्म दा अहान बोइना सुमाइना इन टर्म्स ऑफ करोड़ दा कलेक्शन तौब ngamba मणिपुरी की फिल्म अहान बनी अदुना हौजिक साउथ की मथंग दा मणिपुरी फिल्म सिंग असी सोइदना इंडिया की मद इंटरनेशनल की ओइबा मियाम की अखोई की डिमांड लाख पे याइबो कोई बुंग हाइबा फिल्म सिगी मतुंग दा अदुना कोई अंगांग सिंगना कोई फिल्म दा यावगे आई हीरो ओगे हीरोइन ओगे आई एक्टर ओगे हाइबा मतम दा मामा मापा सिंगना थिंगे बा केन हाइदार गदी फिल्म दा यावर कांदा मोगी फ्यूचर जे उदेबो मैम उरिसी डॉक्टर ओइबा इंजीनियर ओइबा ओजा ओइबा कॉलेज लेक्चरर ओइबा भोट लेपा अदगी सरकार की थबक तौबा पुलिस ओइबा आईएएस ऑफिसर ओइबा मोय जिंगसिना यामना जेन्युइन ओइबा यामना रेस्पेक्टेबल ओइबा जॉब ओइना उइ अदुगा फिल्म यावबसिना अखोइ खितंग आर्ट पामजबा कथोकबा मोखोइसे यामना मराय फबा मी अमनी नतना मेजॉरिटी ऑफ द फिल्म कम्युनिटी से मोय जे याम अवाबा ताबा कांगबुनी हाइदर ममा पासिंगना पामदेबा अंगांग जे फिल्म दा चंगबसे अदुना अदुबो बुंग हाइबा फिल्म सिना करोड़ कुनगा मरी अदुगा हौजिक लाकदुसु मैम वालिको ओटीटी प्लेटफॉर्म्स नेटफ्लिक्स अमेजोन कई मैम दुसु लाकनी दु चरांगना करोड़ यांखै दिना चामक्ति हाइरिबा फिल्मसिना टोटल ओवरऑल अखोइगी कलेक्शन सोइना तौबु याइबो अदुना अखोइना स्वाइसिदा सरकार की थबक तौबु ओरो अमा ओरो माइ मापुनसिगी अखोइगी करोड़ मंगा तरा करोड़ यांखै चाम तानबगी मदुगी मंगदो मंगमंगमोय अखोइ सरकार की थबक तौबु ओरो अमा ओरो अदुना बिजनेस फिल्म इंडस्ट्री से याम चाव इंडस्ट्री ने अदुबो कोई लेबक थीबदी अखोइगे मणिपुर दा कोई ऑर्गेनाइजेशन मैम अदिग एनजीओ मैम सिना कोई फिल्म जी मखोइगे मखादा थम्मगा मखोइना सिननि मोंगदा सिना याबगी मोंगदा मखोइना तौनिंग लेकाइगी थबक ओइना लेकाइगी सिनेमा लेकाइगी कोइगे पोसक अमा ओइना उइयेबो अदुबो बुंग हाइरिबा फिल्म सिना हाइरिबा मैम मसिगी कंसेप्ट से लोइना थुगाइखरेबो अदुना कोइगे हानगी मागी फिल्म दा लेरंबा रिस्ट्रिक्शंस मैम से खरा लेरगदी लोइना मांगिनेबो कईनो हाइदारगदी फिल्म अमदा अखोइना करोड़ यांखै चाम फंगनब नमकपा मतमदा मणिपुर अपिकपा मणिपुर से नम उद्रसु केसु काइदेबो मणिपुर से उद्रसु केसु काइदे इंडिया के मार्केट इंटरनेशनल की मार्केट डिमांड लेबा मियाम ने येंगबा याव फिल्म नमकपा मतमदा क्वालिटी लेबा फिल्म नमकपा मतमदा अखोइ साइगे एनजीओ अदगी कोई अहलमन सिंह एनी ऑर्गेनाइजेशन सिंगना अदु तौगदम अदा तौगदम ने ये लेबा थिंगी मैम से मदो फिल्म द मदु इफेक्ट अमदा तारोय अदुना फ्रीडम करिगुम कला अमा चखपा मतमदा फ्रीडम से यामना मथौक ताई कोई मणिपुर त नते फिल्म नमी से पृथ्वी द लैरिबा जाति खुदिमक मागी फिल्म नमी अदुबो मणिपुर द लैरिबा कोई फिल्म की कम्युनिटी दा पीरिबा थिंग मजे सुमाइना अतोप जाति अमतन पीदेबो अदुबो कोई मणिपुर की आर्टिस्ट सिंह हिंगदब यादे अथिंग मैम से लोइना नमहटलगा कोई फिल्म की कम्युनिटी से मणिपुर मियाम की दमकता इकोनॉमी की लमदा याम अचौब अवोन पीब ngamba अदुगुंबा इंडस्ट्री में ओइना होना वाइबसी फिल्म इंडस्ट्री द लेरिबा म्यूजिक असि याम चाव थौदांगने करिगुंबा फिल्म की इंडस्ट्री अमना मणिपुरी फिल्म अमना मपालमदगी करोड़ चौंगा ताले लिसिंग ताले हारगदी पिखरबा मणिपुर की लायरबा थबक फंगदो मैम सिगी अचौ अचौ प्रोजेक्ट मैम काइथरगा कोई मणिपुर से याम चखटबा अचौ अवोन पुरक ngamba याइबा सरकार नत्रगसु फिल्म की इंडस्ट्री की म्यूजिक सिना मणिपुर से याम चावना अवोन पुरक ngamba याइ अदुना फिल्म से यामना अराइबा पोसक अमा ओइद्रे हाइबसी मैम खंगबियु अदुगा फिल्म से याम सीरियस ओइना वर्क तौबियु हाइबसिनी बाप्ता अवार्ड फंगबा बुंग हाइबसे मणिपुर की फिल्म की इंडस्ट्री दा अहानब पायोनियर फिल्म हाइदार मणिपुर की म्याम दा खोई वखल से माइंडसेट से अखोइना ngasiदगी सही अखै चामगी ममांगदगी नमइबा फिल्म म्याम सिना तानबा पैसादो हाइरिबा अपिकबा फिल्म बुंग हाइबा फिल्म सिना तानबने हेले अदुगा मसिदगी जो हेना बुंग दे जो हेना खोई पैसा तानबा याबा
ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯄꯨꯊꯣꯛꯅꯅꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯃꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯄꯨꯔꯛꯄ ꯌꯥꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯈꯪꯕ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯐꯥꯎꯔꯦ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯣꯏꯕꯅ ꯀꯩꯗ ꯁꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯒꯤ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯒꯤ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯀꯔꯤ ꯇꯧꯕꯗꯒꯤꯅꯣ ꯐꯤꯂꯝꯁꯦ ꯁꯣꯏꯔꯤꯁꯦ ꯑꯗ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯀꯔꯤ ꯇꯧꯕꯗꯤ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯐꯤꯂꯝ ꯑꯃ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯁꯨ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯁꯨ ꯑꯌꯥꯝꯕꯅ ꯗꯥꯏꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯣꯏꯕ ꯌꯥꯏ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯏꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯈꯜꯂꯤꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯛꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯏꯌꯦꯕ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯍꯤꯠ ꯆꯠꯂ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯐꯥꯎꯔꯒꯗꯤ ꯃꯣꯏꯁꯦ ꯍꯦꯛꯇ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯕ ꯐꯤꯂꯝꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯖꯩꯑꯕ ꯃꯅꯤꯄꯨꯔꯗ ꯚꯥꯏꯔꯦꯜ ꯆꯠꯂꯗꯤ ꯃꯅꯤꯄꯨꯔꯗꯕꯨ ꯐꯥꯎꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯈꯩꯗꯤ ꯑꯗꯨꯅ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯁꯦ ꯋꯥꯔꯤ ꯏꯕ ꯗꯥꯏꯔꯦꯛꯇꯔꯅ ꯇꯣꯄꯤꯛ ꯑꯃ ꯆꯨꯁ ꯇꯧꯕꯁꯦ ꯃꯁꯤꯗꯒꯤ ꯍꯧꯅ ꯐꯤꯂꯝꯒꯤ ꯃꯥꯒꯤ ꯑꯣꯗꯤꯌꯦꯟꯁꯁꯦ ꯆꯨꯁ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯌꯥꯕ ꯋꯥꯔꯤ ꯑꯃ ꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯤꯂꯝꯗꯣ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯌꯦꯡꯒꯅꯦꯕ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯈꯜꯂꯒ ꯏꯕ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯒ ꯅꯝꯕ ꯐꯤꯂꯝ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯌꯦꯡꯒꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠꯁꯤ ꯔꯥꯏꯇꯔꯁꯤꯡ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯑꯣꯏꯖꯔꯒꯁꯨ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯌꯥꯒꯗꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯌꯥꯝꯅ ꯌꯥꯒꯗꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯒꯅꯦꯕ ꯖꯄꯥꯟꯗ ꯅꯝꯕ ꯐꯤꯂꯝ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯅꯝꯕ ꯐꯤꯂꯝ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯗꯣ ꯃꯈꯣꯏꯈꯛꯀꯤ ꯏꯟꯇꯔꯦꯁ ꯅꯠꯇꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯏꯁꯨ ꯑꯃꯗ ꯏꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯅꯕ ꯃꯁꯛ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯃꯥ ꯈꯔ ꯌꯥꯎꯔꯨꯔꯒ ꯗ꯭ꯔꯃꯥ ꯈꯔꯒꯤ ꯋꯥꯔꯤ ꯄꯥꯔꯨꯔꯒ ꯃꯗꯨꯗꯒꯤ ꯃꯥꯅ ꯈꯔ ꯁꯥꯒꯠꯂꯒ ꯃꯥꯅ ꯍꯦꯛꯇ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯏ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯐꯤꯂꯝ ꯍꯦꯛꯇ ꯅꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯑꯃꯒꯤ ꯀꯟꯁꯦꯞ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯨꯡ ꯍꯥꯏꯁꯦ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯥꯒꯠꯈ꯭ꯔꯕ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯗꯤ ꯊꯥ ꯑꯃ ꯑꯅꯤꯗ ꯋꯥꯔꯤꯏꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯊꯥ 3-4ꯗ ꯐꯤꯂꯝꯗꯨ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝꯅ ꯍꯥꯊꯨꯅ ꯍꯦꯛꯇ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯦꯕꯜ ꯋꯥꯛꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯞꯅ ꯔꯤꯁꯥꯔꯆ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝ ꯆꯪꯅ ꯑꯗꯣꯝꯒꯤ ꯇꯤꯝ ꯑꯃ ꯁꯥꯒꯠꯂꯒ ꯔꯤꯁꯥꯔꯆ ꯋꯥꯛ ꯇꯧꯔꯒ ꯐꯖꯅ ꯅꯝꯕ ꯐꯤꯂꯝ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯤꯂꯝꯗꯣ ꯁꯣꯏꯗꯅ ꯑꯐꯥꯎꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯒꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯍꯥꯏꯕꯁꯤ ꯀꯣꯂꯥꯕꯣꯔꯦꯇꯤꯚ ꯁꯕꯖꯦꯛ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯐꯥꯎꯔ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯔꯒ ꯐꯥꯎꯔꯒ ꯂꯣꯏꯔꯦꯅ ꯈꯟꯕ ꯌꯥꯗꯦ ꯐꯤꯂꯝꯁꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯅꯤ ꯑꯗꯣꯝ ꯀꯦꯔꯂꯥꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯀꯦꯔꯂꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯣꯜꯀꯇꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯝꯕꯥꯏꯒꯤ ꯑꯣꯏꯕ ꯌꯥꯏ ꯗꯦꯜꯂꯤ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯀꯣꯂꯥꯕꯣꯔꯦꯠ ꯂꯧꯕꯤꯌꯣ ꯃꯇꯦꯡ ꯂꯧꯅꯕꯤꯌꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯃꯦꯛꯁꯤꯃꯝ ꯑꯩ ꯍꯥꯏꯖꯒꯦ 90%ꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯒ ꯀꯟꯇꯦꯛ ꯑꯝꯇ ꯇꯧꯅꯗꯦ ꯃꯈꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯐꯥꯎꯖꯔꯦ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯥꯏ ꯑꯦꯝ ꯗ ꯕꯣꯁ ꯑꯣꯐ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯗꯥꯏꯔꯦꯛꯇꯔꯁꯤ ꯂꯣꯏ ꯅꯝꯃꯦꯕ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯔꯀꯦꯠꯇ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣꯝꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯣꯏꯔꯣ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔோ ꯑꯦꯅꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯂꯝꯁꯤꯡꯗ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯐꯤꯂꯝ ꯁꯣꯂꯦ ꯍꯥꯏꯕꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯟꯗꯟꯒꯤ ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯁꯥꯎꯟ ꯗꯤꯖꯥꯏꯅꯔ ꯃꯌꯥꯝ ꯃꯣꯏꯗꯒꯤ ꯋꯥꯏꯔꯒ ꯄꯨꯔꯒ ꯁꯤꯗ ꯅꯝꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯕꯨꯡꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯗꯤꯖꯥꯏꯅꯔ ꯃꯅꯤꯄꯨꯔꯒꯤ ꯏꯗꯤꯇꯔ ꯈꯛꯇ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯐꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯕꯣꯝꯕꯦꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯥꯎꯟ ꯗꯤꯖꯥꯏꯅꯔ ꯑꯗꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯏꯗꯤꯇꯔ ꯇꯦꯛꯅꯤꯀꯦꯜꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯗꯒꯤ ꯂꯧꯔꯀꯥꯟꯗ ꯐꯥꯎꯈ꯭ꯔꯤꯅꯦꯕ
aduna film haibasi ai khaktagi oiba wakhallonda tawba yade mayam gi suggestion collaboration tawra matungda afaba posam oiba ngamgani haibasi ne mayam da thamjari base aduna akhoi adugi matungda aina producers sing yu hajarake Manipur gi film producers sing si akhoi ujaba matamda kana gum miyamna ma lak manga lere lak manga dona kona na film da namo haina tawraga moi hata namba kana gum producer me lak kun lere aide lak kun lere lak kun jina film da puthopi hoina director artist mayam li ag lak kun jina loina film namba si gi chanabi se lering khai di Manipur film ji khoi awang mun thak da chat pasungam ngamoy hojik film amagi magi projection budget chi kya no haiba matamda kwai di pikpa da crore ama da lebo crore amagi makha da taba number film jing je mapalam gi distributor sing mapalam gi film gi mioi sing na ne mado film ne sing thana dev yam pikpa da crore ama ana Manipur gi su ekhoi crore ama ani changma film number je yam line oi thok pai tabu dabu producer jing ji da khoi gi kitang nipa thokpa ki da ba abdagi collaboration to ma thok ta Kudamoina kanagum producers in association laiko association laibasida producers in sina lupa lak manga tara khainaraga makoi unity ma sembi yai koi lak manga khainaraga tara khainaraga aina film amada chahi amada film ani hum puthopagi hibiche thadoga koi chahi ani sange hum sange film faja puthoksi koi gi multi crore yang khai macha ma tanab gi koi aim tamji adu bacha ji fajna tanji haina haiba matamda akhoi gi artist in pura support taro kaneba Manipur gi film gi actors sing koi gi chanupi bala hoi koi yam koi gi gokul kaiku pain support taro kaneba moi amamamda lak manga tara pige noi atop film am ta nam ganu akhoi film je serious in work tawsi tha ani dang ahum dang haibam ta moi loi support taro kaneba international gi popularity je moi ju pameba amna kamai tawgada ga kanda koi producer wakhal manaba tara nadra kun je pulledra aduga lak tara kun je khainarga makoina ahanba namgadaba miyama makoina serial wise lepi yai natraga lottery toroga khalasu yai maina makoi tara kun dugi unity me semaga makoina crore ama ani tanaba marubam semani adu crore ani je paira kanda koigi cameraman mapandagi lekani adi editor sound designer adagi effects gi mayam je mapandagi faja bakhanba koi Hollywood to work to ba mi sing je makoi sing ni aga dum to biyai ta se Manipur gi mi to dri da kaino haidar ga di Manipur gi so dum mix up to biyai ko yan na biyai ko editor technician kamu je tawraga jo Manipur gi music sina koi mapalam gi atmosphere se bitang koi gi han experience lek tabni na yan sin na ga dum to biyai Manipur da han ba film nam na mi lem de adu makoi Kolkata di lai mi sing du yan sin na ga to hi bidi hajik ti Manipur da cameraman ta ngai re adamaina akhoi experience ta na gi damakta Hollywood ki maming chapa film jing da editing to gi ba sound designing to gi ba music do makhoi collaborate to raga akhoi su punna du work to minaraga di mai crore ani hum chang ba budget ki film de puthoga di Manipuri film sina south ki koi Tamil gi Madras gi short film jing je sumaina chapminar da raga di akhoi film amana crore saunga tanba lising tanba talak matamda Manipur gi pesha gi problem thaba phangda ha mayam lady ba kana gumba mioi singna akhoi gi nungmai paira mi di pesa tangane na organization sema ga mayam lady ba mayam je akhoi mayam je loi ni thingma ngam kane bo aduna Manipur gi issue je Manipur gi charang na ba phibam je phagana bhona ba su film gi community sina yam saw ba thongdang am lo bu yai aduga akhoi gi Manipur gi irang je phana hona ba da film gi community na su yam saw ba thongdang am lo bu yai khoi na sakar na mateng pangdre sakar na du tawbidre hai ba je chi loina akhoi gi mathana lemja khine akhoi na work to bam change bo hojik Manipur da hall cham lerm ba do hall ahum de leitre kain haida di hall thanga gi mama ngai gi all modern loi oi khre bo hojikani angang sing di PVR standard na tar di film yining dre bo adubo Manipur film na yam standard leiba multi crore changaga puthokpa crore tan manga film laktar gadi hall mapu jing ju makoi ju crore thadra tawpa ngam kane bo kain haida di makoi na crore ma natra lak yang kai thadra ga hall seme chahi amada anida adugi paisa da hanjan big mami urgadi
ꯃꯈꯣꯏꯁꯨ ꯏꯟꯚꯦꯁ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯈꯣꯏꯁꯨ ꯂꯨꯄꯥ 10,000 ꯊꯥꯗꯕ ꯇꯜꯂꯦꯕ ꯍꯥꯏꯗꯤ ꯍꯣꯜꯗ ꯀꯥꯞꯀꯗꯧꯔꯤꯕ ꯐꯤꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯅꯥꯇꯩ ꯆꯥꯕ ꯐꯤꯂꯝ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯣꯜ ꯃꯣꯗꯦꯜꯗ ꯄꯥꯡꯅ ꯐꯤꯂꯝ ꯅꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯨ ꯃꯄꯥꯟ ꯂꯝꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯗꯔꯀꯥꯔ ꯇꯥꯏ ꯀꯔꯝꯕ ꯂꯧꯁꯤꯡ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯀꯨꯞꯅ ꯔꯤꯁꯥꯔꯆ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏꯗꯤ ꯔꯤꯁꯥꯔꯆ ꯁꯨꯡꯇꯧ ꯇꯧꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯃꯈꯣꯏꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯅꯣꯂꯦꯖ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯄꯪꯏꯗ ꯏꯅꯤ ꯄꯪꯅꯝꯗ ꯅꯝꯒꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯑꯞꯗꯦꯠ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯐꯤꯂꯝ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯨꯡ ꯍꯥꯏꯕ ꯐꯤꯂꯝꯁꯤꯅ ꯀꯔꯣꯔ 23 ꯍꯦꯟꯅ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔꯁꯤꯗꯁꯨ ꯊꯥ ꯈꯔꯁꯤꯗ ꯀꯔꯣꯔ 90-100 ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯑꯃ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯕꯨꯡꯒꯤ ꯇꯤꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯥꯎꯕꯤꯔꯒꯅꯨ ꯕꯨꯡ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃꯗ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯄꯥꯏꯔꯒ ꯆꯤꯡꯊꯅꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯥꯈꯠꯇ ꯈꯟꯅꯔ ꯂꯩꯕꯒꯤ ꯃꯑꯣꯡꯁꯦ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯥꯎꯠꯂꯨꯛꯁꯦ ꯆꯦꯟꯖ ꯇꯧꯁꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯑꯩ ꯌꯥꯝ ꯊꯨꯅ ꯉꯥꯡꯖꯕꯅꯤꯅꯀꯣ ꯑꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯐꯤꯂꯝꯁꯨ ꯐꯍꯟꯅꯤꯡꯕ ꯃꯅꯤꯄꯨꯔꯕꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ